Khun Ngakpa Hatpada Chenaba Police Commando Sing Kudakta terminate Togadabani Haina Ngasi Thobal Kunogi Maira Paibi Singna Thobal Mela Ground Wakat Mifam Pamkre Wakat Mifam Aduda Saruya Kibi Salung Fam da Thokiba Thodok Aduda Lekidraba Premgi Apokpina Fongdorakpada Khun Ngakpa Chatkhiba Machabu Minungsi Leitana Hatpiribano State Force ki ka henba thawong asi yamna pende asigumba State Force ki ka henba thawong asi makhatana chatharaklabadi Manipur asi kanana ngakpigani nongmagi afangba thabak suraga yamna chamna hingjabani Echa Hatpada Chenaba Commando Sing Athubada Thabaklagi Lokthokpiyu Loinana Phajinkiba Khun Ngakpa Sing Athubada Thadokpiyu Thodok asigi achumba wayel fanganbada lamdam asigi miyamna mateng pangbiyu hainasu miyamgi pukning chingsilakli Ngasigi wakat mifam aduda Police Commando na michamda akanba saganu tampakta thawna fabagum chingdasu Police Commando gi chap chaba thawna utlu I masen onsin naduna Hatpa khudakta lepu micham miyambu mahusagi punsida hanjil halu narco terrorist na chathariba irang khudakta warashin puragu amade kangleipak pumbadagi afpa 1958 loktokadabani haina thaba placard singsu sijinaki Isagi misi mama ai kamchina nungaite makoi tare chatmina bada khasu makoi tare maphabiramu gidamakta no ai isa khata atamnana tawbiri se ai isa na kari lan khibage ai isa hat mi se amtang nim leibang miyam khangna puthokbiyo aduga ma thabak tagine terminate tawbiyo asumana sum tawraga di kanana manipur se ngakaduino State Force ki sum bahiam ba thawong je kayam koi da tawgidino akoi din lairabane suraga nomaga nomagi chabam thokba charaga isa khara lai tamhalaga laibani ahem ba paisa laiba te misang sanga laibana te hauji matam de misang laitaba mise hingba yada ba ifibam da tawgojide tasena pamjade ai zai misi je amuktadi asum balangna lanjinje mayam na to pothopiyo mayam na saruk yabiyo mayam na ai zai da mateng pangbiyo